ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟ ꯐꯦꯗꯔꯦꯁꯟ MSFꯅ ꯉꯁꯤ ꯇꯥꯡ 3 ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯜꯂꯕ ꯊꯕꯥꯡꯈꯣꯡꯒꯤ ꯂꯦꯟ ꯅꯝꯕꯔ 1ꯒꯤ ꯂꯤꯁꯝ ꯂꯦꯛꯇꯒꯤ ꯑꯍꯜ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯄꯨꯊꯣꯔꯛꯄꯒꯤ ꯃꯃꯤ ꯑꯃꯅꯤ꯫ ꯁꯥꯐꯒꯗꯕ ꯃꯐꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯄꯨꯊꯣꯛꯆꯔꯛꯄꯅꯤ꯫ ꯏꯔꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯂꯦꯞ ꯌꯧꯕ ꯃꯐꯝꯗꯒꯤ ꯄꯨꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯐꯒꯗꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯌꯧꯁꯤꯟꯖꯔꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯏꯕ ꯁꯤꯡ ꯑꯁꯤ ꯊꯝꯖꯔꯝꯃꯒꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯋꯥꯠꯍꯧꯔꯤꯕꯁꯤꯡꯁꯨ ꯑꯃꯨꯛ ꯂꯧꯕ ꯆꯪꯖꯔꯨꯈꯤꯒꯦ꯫ ꯍꯧꯖꯤꯛ MSF ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟ ꯐꯦꯗꯔꯦꯁꯟ MSFꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯊꯝꯕꯥꯜꯈꯣꯡ ꯂꯦꯟ ꯅꯝꯕꯔ 1ꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯁꯨꯡ ꯑꯍꯟ ꯄꯦꯔꯦꯟꯁꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯉꯛ ꯌꯧꯔ ꯐꯥꯎꯕ ꯏꯁꯤꯡ ꯏꯆꯦꯜꯁꯤꯅ ꯉꯛ ꯌꯧꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯃꯐꯝ ꯀꯌꯥꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯁꯤꯡ ꯑꯃꯁꯨꯡ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯑꯍꯟꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕ ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨ ꯍꯧꯖꯤꯛ ꯊꯝꯕꯥꯜꯈꯣꯡ ꯂꯦꯟ ꯅꯝꯕꯔ 1 ꯑꯁꯤꯗ ꯏꯁꯥꯒꯤ ꯉꯛ ꯌꯧꯔ ꯐꯥꯎꯕꯗ ꯇꯥꯔꯤꯕ ꯑꯁꯤꯅꯤ꯫ ꯂꯝꯕꯤꯗ ꯍꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯡ ꯂꯩꯁꯟꯕꯗꯒꯤ ꯂꯥꯡ ꯊꯣꯛꯄꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯇꯥꯔꯤꯕꯁꯤ꯫ ꯑꯩꯈꯣꯏ MSFꯀꯤ ꯇꯤꯝꯅ ꯑꯩꯈꯣꯏ ꯏꯔꯩ ꯌꯥꯝꯅ ꯀꯟꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯚꯦꯟꯁꯤꯡꯕꯨ ꯀꯟꯗꯨꯅ ꯄꯨꯊꯣꯔꯛꯄꯒꯤ ꯃꯃꯤ ꯑꯃꯅꯤ꯫ ꯏꯔꯩ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯏꯔꯩ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯨꯊꯣꯛꯆꯔꯛꯏ꯫ ꯑꯁ ꯅꯣꯏꯒꯤ ꯏꯟꯗꯣ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯣ꯫ ꯁꯤ ꯏꯟ ꯄꯨꯊꯣꯔꯛꯏꯁꯦ ꯁꯣꯝꯗ ꯆꯠꯀꯗꯣꯏꯅꯦ꯫ ꯑꯁꯣꯝꯗ ꯑꯁ ꯃꯇꯥꯡ ꯆꯥꯗꯦꯗ꯫ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟ ꯐꯦꯗꯔꯦꯁꯟ MSFꯅ ꯉꯁꯤ ꯊꯝꯕꯥꯜꯈꯣꯡ ꯂꯦꯟ ꯅꯝꯕꯔ 1ꯒꯤ ꯂꯤꯁꯝ ꯂꯦꯛꯇꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯟ ꯑꯣꯏꯔꯕ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯅꯪꯍꯧꯗ꯭ꯔꯕꯁꯤꯡꯕꯨ ꯑꯩꯈꯣꯏ ꯀꯟꯗꯨꯅ ꯄꯨꯊꯣꯛꯆꯔꯛꯄꯒꯤ ꯃꯃꯤꯗꯨꯅꯤ ꯃꯥꯡꯗꯣꯛꯆꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯅꯤꯁꯤꯁꯨ ꯆꯠꯄꯗ ꯏꯔꯩꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯈꯤꯇꯪ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯛꯄꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯇꯤꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯔꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯜꯂꯦ꯫ ꯏꯔꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯀꯩꯅꯣ ꯇꯧ ꯏꯔꯩꯗꯣ ꯀꯟꯕꯅꯤꯅ ꯆꯦꯟꯊꯈꯤꯅꯤ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨ ꯈꯟꯕꯤꯌꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏ ꯊꯝꯕꯥꯜꯈꯣꯡꯒꯤ ꯂꯦꯟ ꯅꯝꯕꯔ 2ꯗꯅꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ꯫ ꯏꯔꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯜꯂꯦ꯫